ngasi ka tana numi humni chupna chatharak pa akoi gi society khong aduga chelung khong tu pengba pham tawa hariba khong asi ngasi hoji koi complete loisan bagi target jok salak le mate khajida ngai re koi loiga da ba aduga masibu sengba matamda kumbi AC gi honorable MLA na sen gi mateng pangbiram bagi damak thodoin dona honorable MLA bu thagaro phondok jari loina na hariba khong asi Pangutera khong gram panchayat ki one number 8 ki maning dang da leiba du gum khong ne adu khong asi akoi mamang da engineer ga gi makha da akoi tokja khrabani adu bu napi tu zombie na khangna ba tu zombie napi asi na jom chilak pa muchum kabu kangna jom chilak pa na maram oraga ising chen da na wa na leiram ba du hojikti lomi sing na hongna ga ma hongna da ba masa na kathok pa ma galona na akoi ngan han dagi numi humni chupna chatharak pa akoi khong teng gi thabak thoram adu hojik loisalak le aduga sugumba thabak asida honorable MLA na mateng pangbi ba masung akoi gi GPS gi honorable pradhan su miang sangbi bagi damak akoi thodo endona miam pramang na thagar pa phongdok sari